Ngasisu mahausago Sanalaibak Story Collection na mayamgidamakta nungairaba wari ama puduna laksari. Wari asigi mamingna inakhunba nupi pamluba nupa. Wari asibu ibirakpina ichanbi mga. Hauzik mayamgi maphamda wari asi khudol tamzari. Mayam punna taminarasi. Numidang tasilakpa matamni. Khwai henba magi mamanaba yai henba amadi salairen galoinana. Numidang wairam ginungsit chaba thoklai. Khong maram machama leiriba adugi nakanda leiba lambi aduda tapli chatli. Mamanaba ahumadu chatna wari susari. Chalairena. Khwai henba nangbu thuibidubu kamai tawge haino. Adok yamna nungsinaraga nangna nupi atopa ama mukwaridubu yamna dharma yaudaba thabaknida. Fazabina thuibidagi kai henge masak haira thuibini heli. Thaba ingkhang tawbadasu thuibidi thabak loina hai. Khwai henba yamna thawa sadaba mawongda hairi. Ida shak fazabani yum panba yaba nate. Hayeng wai janingai leitraga magi masak tu yenglaga puk thalakpa oidi yaba. Nattabanina sak fajabada kaimta darkar tade. Aduga thabakki matangsidi haiba haitaba kaishu khandeda. Amaga mateng pangnaraga leiraga loi. Khwaidagi maru oiridi sel duni. Nungaina leibada sel changi. Fazabidi mayumse sel pai. Adugi sumathakta masamakchu sel thopa thabak tawi. Aduna ma lauradi aidi thabak manamda sudrasu. Mana dum thaklaga nungaina dum leiba yaba jani. Taunuda mataw nangba. Nupi na thaklaga chaba haise. Nupi dune ithakkarakpa yariponi. Adugi sumathakta nangi fazabi haibidudi karamachin yawine. Khara dum sauganba mali. Nupi na thaklaga yamna chaningra haibabu nang oina phubidana tokani. Nachin nanaw haira nupa marini. Nama napada nang ama mangkhibadi maikhet upu amadagi machak ama khitokhibagumbani. Kaimta hani yengbidau nate. Hera phani yamna saurasu maga igaluhongladi ma aina haiba wasu khara tani kaino. As nangi wa taba kai khujai na thomlaga phubiraga thamdana ba kopni di khangdrina. Nupi haise ngasigi saklonga hayingi saklonga manare khanglabra. Mana nangsi thaklabadine nangse magi makhada leidoiba. Mana nangse ushitloi doiba khanglabra. Hera nupi moina pangtau toba yaponte. Ahalaman haiba masu leiri. Noigi phasabi haiba nupi duda kaidagi ahalaman changdoino. Phibamdu udro leiramba thomgairage haibagi phibamni. Makhoi anina sanariba wari aduda yai henba marak thatna hanglai. Kainui taw khoyenba nangbu thuibi toknarabra. Salaina makhol khara kankhatlaga hairi. Ho toknari ye. Koidri nang he koigi koi horo thuibi do yam phabani. Khwai henba wa aduda mateng pangshilai. Asingbani ya henba thuibi do nang koigi koi horo mado wakhal yamna nungaitribani. Salairen khwai henbada onchilaga tawriba siyong khuppak asina thazilkani. Shengna haibigi bungo nangi phazabi haibi hinjaba chama punchilaga simlakpa manbi nupi adudagi dine thoibine yamna thina heli phaba yamna thina kitanga nate yamna. Khwai henbana ho hainingba haijawo hinjabi malasu phazabi kochabi malasu phazabi adum sel paibi phazabi oidau lei. Shel paiba nupi yamna pambra haibabune sel na namai dudane senchin jetchin thombada namai nami pukai kai duni. Khwai henba haiba maha phattabana kanade ya henba thoibi se nang koiro ei chanbi de hekta haina halage. Khwai henbagi phattaba loina puthoklaga nangi aphaba ngakta hayangi aduga nang thoibi se oina koiro aduga sigi sel paibi yamna pamba nupa sigi mamangdane amta chakhanchi. Khwai henba kaimta thawa sadaba mawongda salairende yenglaga aina chaktoshi kaino haise. Noinine aingonda chaktoshi noina hingwai thabak wana suba chatlaga aina sumangda phamlaga mondrang sanaraga leidoiba khanglabra. Noina sel ka puge na hangba lakpada aidi ahaw hawba charaga leiramdoiba. Shagalu manglan chagat base ningkhai basu dum thubani. Yai henbana marak thatna hairi. Yar he kai. No yani na mari pang tawda tawni. Ngehekta tumi lay.
ꯈ꯭ꯋꯥꯏꯌꯦꯟꯕ ꯅꯪꯕꯨ ꯇꯁꯦꯡꯅ ꯊꯣꯏꯕꯤꯁꯦ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯅꯣꯏꯒꯤ ꯐꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯈꯪꯅꯔꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯁꯦ ꯅꯪꯅ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯍꯜꯂꯛꯑꯦ ꯇꯧꯔꯤꯁꯦ. ꯑꯩ ꯊꯣꯏꯕꯤꯗꯨ ꯀꯥꯏꯅꯔꯤ. ꯃꯥꯗꯣ ꯄꯥꯝꯗ꯭ꯔꯤꯕ. ꯑꯩꯗꯤ ꯐꯖꯕꯤ ꯄꯥꯝꯃꯦꯕ. ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ. ꯑꯗꯣ ꯀꯣꯟꯅ ꯅꯪ ꯑꯩꯉꯣꯟꯗꯒꯗꯤ ꯌꯦꯠꯂꯛꯑꯣꯏꯀꯣ? ꯆꯠꯂꯣꯍꯦ! ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯅ ꯌꯦꯠꯇꯣꯏꯕ? ꯑꯗꯨꯒꯨꯝꯕꯗ ꯍꯟꯅ ꯌꯦꯡꯕꯤꯒꯗꯕ ꯈ꯭ꯋꯥꯏꯌꯦꯟꯕ ꯅꯠꯇꯦꯍꯦ. ꯅꯣꯏ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯆꯥꯛꯇꯣꯏꯅꯤ ꯌꯦꯡꯉꯣ. ꯁꯂꯥꯏꯔꯦꯟ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ. ꯐꯩ ꯐꯩ ꯑꯗꯨꯕꯨꯗꯤ. ꯃꯇꯥꯡ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯀꯗꯕ ꯉꯥꯛꯇꯅꯤ. ꯍꯣ ꯌꯥꯔꯦ. ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ. ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯁꯥꯔꯁꯤ. ꯊꯣꯏꯕꯤꯗꯨꯕꯨ ꯌꯥꯕꯨ ꯌꯥꯗꯣꯏꯔꯣ ꯅꯣꯏꯅ ꯇꯧꯗꯣꯏꯗꯣ? ꯑꯩꯗꯤ ꯊꯥꯖꯗꯦꯗ. ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯇꯧ ꯃꯥꯟꯗꯅ ꯑꯅꯝ ꯈꯖꯤꯛꯇꯤ ꯀꯟꯕꯅꯦ. ꯍꯨꯔꯥꯟꯕ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯀꯩ ꯇꯥꯗꯧꯔꯤꯒꯦ? ꯑꯩꯅ ꯆꯟꯕꯤꯗ ꯐꯖꯅ ꯍꯥꯏꯍꯟꯒꯦ. ꯁꯣꯏꯗꯅ ꯌꯥꯅꯤ. ꯁꯂꯥꯏꯔꯦꯟꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯥꯒꯤ ꯋꯥꯗꯣ ꯈ꯭ꯋꯥꯏꯍꯦꯟꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯑꯩꯅ ꯀꯔꯤ ꯍꯨꯔꯥꯜꯂꯒꯦ? ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯁꯤꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ? ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯈꯛꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯃꯇꯥꯎ. ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯨꯔꯥꯟꯕ ꯀꯧꯔꯤꯁꯤꯗꯤ ꯅꯁꯛꯇꯣ ꯁꯨꯝ ꯍꯨꯔꯥꯟꯕ ꯃꯥꯟꯁꯤꯜꯂꯛꯄ ꯑꯗꯨꯒꯤꯅꯤ. ꯂꯣꯏꯔꯦ. ꯍꯨꯔꯥꯟꯕ ꯃꯥꯜꯂꯗꯤ ꯍꯨꯔꯥꯟꯕ ꯀꯧꯅꯕ꯭ꯔꯥ ꯍꯥꯏꯁꯦ? ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯨꯔꯥꯟꯕ ꯀꯧꯕꯁꯤ ꯅꯁꯛꯇꯨꯁꯨ ꯁꯨꯝ ꯌꯦꯡꯁꯤꯜꯂꯒ ꯍꯨꯔꯥꯟꯕ ꯁꯨꯝ ꯃꯥꯟꯁꯤꯜꯂꯤ. ꯅꯃꯤꯠꯅꯅ ꯈꯨꯠꯌꯦꯡ ꯆꯥꯌꯦꯡ ꯑꯁꯤꯒ. ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯑꯁꯦ. ꯍꯨꯔꯥꯟꯕ ꯍꯨꯔꯥꯟꯕꯅ ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯃꯥꯅꯤ. ꯍꯧꯖꯤꯛ ꯑꯩ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯒꯤ ꯆꯩ ꯆꯥꯕꯒ ꯉꯝꯈꯤꯔꯣꯏ. ꯌꯥꯏꯍꯦꯟꯕꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯔ ꯁꯥꯔꯒ ꯆꯠꯈ꯭ꯔꯤ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯋꯥꯏꯍꯦꯟꯕ ꯐꯖꯕꯤꯒ ꯈꯪꯅꯔꯤ. ꯌꯥꯏꯍꯦꯟꯕꯁꯨ ꯊꯣꯏꯕꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯄꯥꯝꯖꯕꯒ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯜꯂꯤ. ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯅꯤ. ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯆꯟꯕꯤ ꯑꯁꯤ ꯁꯂꯥꯏꯔꯦꯟꯒ ꯈꯪꯅꯕꯅꯤ. ꯅꯨꯃꯤꯠꯇꯨ ꯁꯂꯥꯏꯔꯦꯟ ꯆꯟꯕꯤꯒ ꯎꯅꯕ ꯂꯥꯛꯄꯅꯤ. ꯌꯥꯏꯍꯦꯟꯕꯁꯨ ꯌꯥꯎꯔꯛꯏ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯏꯍꯦꯟꯕꯒꯤ ꯋꯥꯗꯨ ꯆꯟꯕꯤꯒꯤ ꯈꯨꯠꯊꯥꯡꯗ ꯊꯣꯏꯕꯤꯗ ꯌꯧꯍꯟꯅꯕ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯈ꯭ꯋꯥꯏꯍꯦꯟꯕꯒꯤ ꯃꯑꯣꯡꯗ ꯆꯟꯕꯤꯗꯤ ꯁꯥꯎꯔꯒ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯗ꯭ꯔꯦ. ꯁꯂꯥꯏꯔꯦꯟꯁꯨ ꯌꯥꯕꯨ ꯌꯥꯔꯗꯤ ꯍꯥꯏꯅ ꯇꯛꯄ ꯂꯦꯞꯇꯦ. ꯌꯥꯏꯍꯦꯟꯕꯅ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯃꯊꯟꯇ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯐꯝꯃꯤ. ꯆꯟꯕꯤ, ꯌꯥꯏꯍꯦꯟꯕꯁꯤꯗꯤꯅꯦ ꯈ꯭ꯋꯥꯏꯍꯦꯟꯕꯒ ꯃꯥꯟꯅꯗꯕꯅꯤ. ꯍꯟꯗꯛꯇꯤ ꯀꯩꯝꯇ ꯇꯧꯔꯣꯏ. ꯑꯩꯅ ꯈꯪꯉꯤꯕ. ꯆꯟꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯜ ꯑꯗꯨꯅ ꯌꯥꯏꯍꯦꯟꯕ ꯇꯥꯗꯅꯕ ꯈꯔꯗꯤ ꯇꯞꯅ ꯉꯥꯡꯂꯒ, ꯅꯪꯅ ꯌꯥꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ? ꯍꯥ? ꯅꯨꯄꯥꯅꯕꯨ ꯅꯨꯄꯤꯒꯤ ꯃꯔꯜ ꯄꯥꯝꯃꯤꯅꯦ. ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯃꯔꯜ ꯂꯩꯕ ꯊꯤꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯁꯨ ꯃꯤ ꯇꯧꯅꯩ. ꯍꯣꯏꯅꯦ, ꯌꯥꯏ. ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤꯒꯤ ꯃꯔꯜ ꯂꯩꯕ ꯄꯥꯝꯃꯤꯅꯦ. ꯌꯥꯝꯅ ꯄꯥꯝꯃꯒ ꯑꯔꯤꯕ ꯑꯃ ꯑꯣꯏꯅ ꯂꯧ ꯍꯥꯏꯌꯨ. ꯅꯣꯏꯒꯤ ꯈ꯭ꯋꯥꯏꯍꯦꯟꯕ ꯍꯥꯏꯕ ꯈꯣꯏꯖꯨ ꯃꯥꯟꯕꯗꯣ. ꯍꯣꯏ ꯍꯣꯏ, ꯑꯩꯅꯦ. ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯩ ꯃꯉꯣꯟꯗ ꯇꯝꯈꯤꯕ. ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯝꯇ ꯌꯥꯎꯍꯜꯂꯨ. ꯑꯩꯅ ꯋꯥꯁꯛꯂꯤꯁꯤꯅꯤ. ꯍꯟꯗꯛꯇꯤ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯩꯅ ꯐꯖꯅ ꯈꯪꯕ ꯏꯃꯥꯟꯅꯕꯅꯦꯕ. ꯅꯣꯏꯒꯤ ꯈꯣꯡꯕꯥꯜ ꯀꯥꯜꯂꯒ ꯀꯣꯛꯄ ꯋꯥꯁꯛꯇꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ? ꯃꯗꯨꯒꯤ ꯃꯔꯜ ꯂꯩꯕ ꯅꯨꯄꯤ ꯄꯥꯝꯕ ꯃꯍꯥ ꯐꯠꯇꯕꯗꯨꯁꯨꯅꯦ ꯋꯥꯁꯛ ꯌꯥꯝꯅ ꯁꯛꯂꯝꯃꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯑꯩꯗꯤꯅꯦ ꯅꯪꯁꯤꯁꯨ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ. ꯅꯠꯇꯦ, ꯅꯣꯏ ꯀꯥꯡꯕꯨꯁꯦ ꯀꯗꯥꯏꯗꯅꯣꯃ ꯌꯥꯝꯅ ꯃꯥꯟꯅꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯅꯪꯁꯨꯅꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯅ ꯁꯥꯎꯔꯤꯀꯥꯟꯗ ꯀꯣꯏꯈꯣ. ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯁꯥꯎꯕ ꯐꯔꯀꯥꯟꯗ ꯀꯣꯏꯈ꯭ꯔꯗꯤ ꯅꯌꯨꯝꯗ ꯂꯥꯛꯑꯒꯅꯦ ꯊꯥꯡꯅ ꯊꯤꯜꯂ ꯍꯥꯠꯇꯣꯏꯅꯤ ꯅꯪ. ꯑꯁ ꯅꯪꯁꯤꯗꯤꯕ ꯀꯤꯔꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯂꯗꯅ. ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯏ. ꯑꯩꯈꯣꯏ ꯃꯔꯛꯇꯅꯦ ꯈ꯭ꯋꯥꯏꯍꯦꯟꯕꯒ ꯑꯩꯈꯣꯏ ꯑꯅꯤꯒꯗꯤ ꯃꯥꯟꯅꯗꯦ. ꯑꯗꯨꯅ ꯈ꯭ꯋꯥꯏꯍꯦꯟꯕꯒꯤ ꯋꯥꯁꯨ ꯑꯩꯅ ꯄꯨꯔꯛꯇ꯭ꯔꯤꯗꯨꯅꯤ. ꯑꯗꯨ ꯌꯥꯅꯕ ꯇꯛꯄꯗꯤ ꯅꯪꯁꯨ ꯌꯥꯎꯔꯤꯗꯨꯗꯤ. ꯑꯗꯨꯗꯤ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯟꯅꯕꯒꯤ ꯃꯇꯦꯡ ꯈꯔꯗꯨ ꯄꯥꯡꯕꯩ ꯋꯥꯅꯤ. ꯑꯗꯨꯗꯅꯦ ꯑꯩꯅ ꯅꯣꯏ ꯀꯥꯡꯕꯨꯁꯦ ꯃꯥꯟꯅꯩꯅ ꯍꯥꯏꯔꯤꯁꯤ. ꯃꯥꯟꯅꯗꯦ ꯋꯥꯅꯤ ꯆꯟꯕꯤ ꯅꯪꯕꯣ. ꯆꯟꯕꯤ ꯍꯟꯗꯦ. ꯈ꯭ꯋꯥꯏꯍꯦꯟꯕꯗ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯕ ꯃꯥꯜꯂꯦ. ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯏꯅꯥꯛꯁꯤꯗꯒ ꯂꯩꯔꯗꯤꯅꯦ ꯑꯁꯤꯒꯤ ꯍꯤꯡꯈꯣꯜ ꯈꯥꯔꯤꯕꯁꯤꯡꯁꯦ ꯁꯠꯂꯒ ꯐꯨꯒꯗꯕꯅꯤ. ꯊꯣꯏꯕꯤꯗꯨ ꯀꯌꯥꯝ ꯀꯞꯄꯤ ꯈꯪꯕ꯭ꯔ ꯃꯥ? ꯑꯗꯨꯒ ꯃꯥꯅ ꯀꯩꯝꯇ ꯊꯋꯥ ꯁꯥꯗꯅ ꯃꯗꯨꯒꯤ ꯐꯖꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯒ ꯈꯪꯅꯔꯤ. ꯍꯌꯦꯡꯋꯥꯏ ꯆꯐꯨ ꯌꯥꯟ ꯀꯣꯜꯂꯒ ꯂꯩꯖꯔꯁꯅꯤ. ꯊꯝꯗꯧꯔꯕꯅꯦ ꯑꯗꯨꯃꯥꯏꯅ. ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ. ꯆꯟꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ. ꯁꯂꯥꯏꯔꯦꯟ ꯈꯔ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ. ꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎꯕ. ꯌꯥꯏꯍꯦꯟꯕꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯊꯣꯏꯕꯤꯁꯦ ꯑꯗꯨꯝ ꯈꯟꯖꯕꯅꯤ.
ꯈ꯭ꯋꯥꯏꯍꯦꯟꯕꯒ ꯃꯕꯥꯅꯤ ꯈꯪꯅꯕꯗꯨꯗ ꯃꯥ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯂꯩꯕꯅꯤ ꯌꯦꯡꯉꯨ ꯌꯥꯏꯍꯦꯟꯕꯁꯦ ꯃꯁꯛꯀꯤ ꯋꯥꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯊꯥꯒꯠꯄꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤꯅꯤ ꯃꯥꯒ ꯂꯣꯏꯅꯔꯤꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯒꯨꯟ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅꯗ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯊꯥꯖꯧ ꯅꯪ ꯋꯥꯗꯣ ꯑꯝꯇ ꯌꯥꯅꯕ ꯁꯤꯜꯂꯣꯕ ꯁꯟꯕꯤꯁꯨ ꯁꯥꯎꯕꯗꯨ ꯈꯔ ꯇꯞꯊꯔꯛꯏ ꯑꯗꯨꯒ ꯊꯥꯖꯕ ꯋꯥꯠꯄ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯂꯥꯟꯒ ꯂꯥꯜꯂꯝꯃꯗꯤ ꯅꯪ ꯑꯗꯨꯝ ꯁꯤꯔꯦ ꯈꯪꯉꯨ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯋꯥꯅꯤ ꯑꯩꯅ ꯈꯪꯂꯒ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯆꯨꯝꯂꯗꯧꯅꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯃꯥꯒꯤ ꯋꯥꯗꯨ ꯇꯣꯛꯑꯁꯤꯗ ꯑꯗꯨ ꯄꯜꯂꯛꯑꯒ ꯑꯃꯨꯛ ꯁꯥꯎꯅꯅꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯊꯣꯏꯕꯤꯗꯣ ꯑꯝꯇ ꯌꯥꯍꯜꯂꯨꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯍꯟꯕ ꯉꯝꯕ꯭ꯔꯣ ꯃꯤꯒꯤ ꯋꯥꯈꯜꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯣꯏꯕꯤꯗꯣ ꯍꯧꯖꯤꯛ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤꯕꯅꯤ ꯍꯣꯏ ꯑꯩ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯔꯒꯦ ꯑꯗꯣ ꯌꯥꯔꯛꯅꯤ ꯍꯥꯏꯕꯗꯨꯗꯤ ꯊꯥꯖꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯌꯨ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯅꯨꯡꯁꯨ ꯇꯛꯂꯗꯤ ꯇꯨꯝꯂꯛꯄꯅꯤ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯀꯥꯏꯅ ꯅꯪ ꯅꯨꯡꯗꯣ ꯑꯝꯇ ꯐꯨꯠꯂꯨꯗꯅ ꯃꯨꯜꯂꯛꯄ꯭ꯔꯥ ꯌꯦꯡꯁꯦ ꯑꯁ ꯂꯣꯏꯔꯦ ꯑꯗꯣ ꯃꯥꯅ ꯊꯃꯣꯏ ꯐꯅ ꯀꯥꯏꯔꯁꯨ ꯑꯀꯥꯏꯕ ꯁꯔꯨꯛꯇꯣ ꯌꯥꯏꯍꯦꯟꯕꯅ ꯑꯗꯨꯝ ꯃꯦꯟꯁꯤꯟꯖꯁꯅꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯂꯩꯒꯤ ꯂꯩꯅꯥ ꯑꯃꯗꯣ ꯄꯦꯛ ꯂꯥꯎꯅ ꯃꯐꯝ ꯑꯃꯗ ꯊꯨꯗꯦꯛꯎ ꯃꯗꯣ ꯇꯦꯛꯇꯤ ꯇꯦꯛꯍꯜꯂꯨꯅꯨ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯃꯨ ꯐꯅ ꯌꯥꯝꯅ ꯇꯦꯛꯇ꯭ꯔꯁꯨ ꯂꯩꯅꯥꯗꯨꯗ ꯇꯥꯈꯤꯕ ꯃꯃꯤꯗꯨꯗꯤ ꯀꯣꯛꯄ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯁꯂꯥꯏꯔꯦꯟ ꯈꯨꯕꯥꯛꯀ ꯄꯥꯛ ꯂꯥꯎꯅ ꯈꯨꯔꯒ ꯐꯠꯖꯩꯅꯦ ꯍꯥ ꯑꯩꯈꯣꯏ ꯆꯟꯕꯤꯁꯤꯗꯤ ꯁꯩꯔꯦꯡꯕꯤ ꯑꯣꯏꯗꯧꯕ ꯑꯣꯏ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯕꯨꯅꯦ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏꯒ ꯂꯩꯅꯥꯒ ꯈꯛ ꯆꯥꯡꯗꯝꯅꯒꯅꯨ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯝꯃꯁꯨ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯄꯗ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯀꯥꯎꯈꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯐꯖꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗꯨꯕꯨ ꯂꯩꯅꯥ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯝꯒꯗ꯭ꯔꯣ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯕ ꯐꯥꯎꯕ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯆꯠꯈ꯭ꯔꯕ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕు ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯑꯩꯕꯨ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯅꯨꯄꯥꯗꯨ ꯊꯥꯗꯣꯛꯀꯗ꯭ꯔꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯔꯗꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯣ ꯀꯥꯎꯈꯤꯕ ꯇꯥꯕ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯈ꯭ꯔꯕ ꯇꯨꯡꯗ ꯅꯪꯅ ꯀꯞꯂꯤꯉꯩ ꯀꯥꯟꯗꯨꯗ ꯑꯇꯣꯞꯄ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯥꯛꯑꯗꯤ ꯅꯪ ꯑꯩꯁꯦ ꯀꯥꯎꯗꯣꯏꯅꯤꯅꯦ ꯅꯪꯅ ꯑꯩ ꯀꯥꯎꯔꯒ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯤꯗꯨꯒ ꯑꯃꯨꯛ ꯀꯣꯏꯅꯕꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ ꯅꯪꯅ ꯆꯠꯆꯈꯤꯕꯅꯤ ꯑꯩꯅ ꯇꯥꯟꯕꯗꯤ ꯅꯠꯇꯦꯗꯅ ꯅꯪ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯏꯕꯨꯡꯉꯣ ꯁꯂꯥꯏꯔꯦꯟ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯗꯤ ꯅꯪ ꯊꯥꯗꯣꯛꯑꯣꯏꯌꯦ ꯑꯩꯗꯤ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯑꯩꯅ ꯅꯪ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯑꯗꯨ ꯊꯣꯛꯑꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯀꯥꯏꯅꯕꯒꯤ ꯋꯥꯁꯦ ꯊꯣꯏꯕꯤꯗꯣ ꯑꯝꯇ ꯌꯥꯍꯜꯂꯣ ꯍꯣꯏ ꯑꯩꯁꯨ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯒꯦ ꯍꯣꯏ ꯐꯔꯦ ꯆꯪꯉꯣ ꯑꯗꯨꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯁꯤꯗ ꯂꯩꯔꯛꯏꯁꯦ ꯍꯣꯏ ꯆꯪꯉꯒꯦ ꯅꯣꯏꯁꯨ ꯐꯖꯅ ꯆꯠꯂꯣ ꯆꯟꯕꯤꯗꯨ ꯆꯪꯈ꯭ꯔꯦ ꯁꯂꯥꯏ ꯆꯟꯕꯤ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯌꯥꯏꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯄ ꯍꯧꯏ ꯌꯥꯏꯍꯦꯟꯕ ꯆꯠꯅ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ ꯏꯇꯥꯎ ꯀꯃꯥꯏ ꯍꯥꯏꯍꯧꯔꯒꯦ ꯍꯥꯏꯔꯒꯦ ꯍꯥꯏꯍꯧꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯁꯥꯎꯔꯛꯄ꯭ꯔꯥ ꯑꯩꯅ ꯇꯥꯕꯗꯨꯗꯤ ꯋꯥ ꯉꯥꯡꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯕ ꯃꯥꯜꯂꯤ ꯁꯂꯥꯏꯔꯦꯟꯁꯨ ꯂꯛꯅꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯁꯥꯎꯔꯤ ꯍꯟꯗꯛꯀꯤ ꯈ꯭ꯋꯥꯏꯍꯦꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯥꯁꯨ ꯌꯥꯝ ꯁꯥꯎꯔꯤ ꯑꯩꯒ ꯐꯥꯎꯕ ꯀꯥꯏꯅꯕꯒꯤ ꯋꯥꯒ ꯄꯜꯂꯤ ꯑꯗꯨꯋꯥꯏ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯗꯣ ꯍꯦꯟꯖꯤꯟꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯑꯗꯣ ꯅꯪ ꯁꯥꯎꯅꯨ ꯃꯥꯅ ꯁꯥꯎꯕ ꯐꯔꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯃꯉꯣꯟꯗ ꯌꯥꯅꯕ ꯑꯗꯨꯝ ꯍꯥꯏꯍꯟꯒꯦ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯅ ꯎꯔꯖꯥꯠꯅꯣ ꯅꯠꯇꯦ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯈ꯭ꯋꯥꯏꯍꯦꯟꯕꯗꯧꯅ ꯇꯧꯗꯕꯣꯏ ꯑꯣꯏꯅ ꯈꯜꯂꯖꯥꯠꯂꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯕ ꯖꯥꯠꯅꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯑꯁ ꯈ꯭ꯋꯥꯏꯍꯦꯟꯕꯗꯣ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏꯗ ꯅꯨꯄꯤꯒꯤ ꯆꯐꯨ ꯌꯥꯟ ꯀꯣꯜꯂꯒ ꯂꯩꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯄꯣꯠꯅꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯑꯩꯅ ꯃꯔꯩ ꯍꯦꯛ ꯌꯦꯠꯂꯨꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯀꯥꯏꯅꯔꯤ ꯑꯩ ꯐꯥꯎꯕ ꯀꯥꯏꯅꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯑꯗꯨꯗ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯗꯣ ꯑꯗꯨꯝ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯂꯥꯏꯔꯦꯟ ꯌꯥꯏꯍꯦꯟꯕꯒꯤ ꯏꯁꯨꯛ ꯁꯨꯛꯄ ꯃꯑꯣꯡ ꯑꯗꯨ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯍꯦꯛꯇ ꯃꯈꯣꯜ ꯊꯣꯛꯅ ꯂꯝꯕꯤꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯌꯥꯏꯍꯦꯟꯕꯗꯤ ꯋꯥ ꯉꯥꯡꯗꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ ꯁꯂꯥꯏꯔꯦꯟ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯌꯥꯏꯍꯦꯟꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯣꯛꯂꯤꯁꯦ
Kaygino kaina hanglakpa yadro nangbo. Aina nokpagi maram khangningdro. Nangna nokpabu kaino. Nayada higalaga dum leiraba nangbo. Amtadi hanglauda. Ningba kairi kaina wangang ningdrabo. Taning demda tumina chal. Mina uraga angau phay manaba thaba. Ish masaga siga. Hoibungo. Aigi nupi kainarasu. Nangi paudu de haihalagena. Hai singbana ta waina shinbani. Thoibida pau yoholo haikrabani. Yamna haiba inbani. Soidana hairani. Ado yarakane haibagi asadi leitra hairami. Aina hairisa nang saunu. Aidi achumbado haibani. Aisu khangida nangna haidrasu. Ado nangna hairi wado achumbro. Phagiroina hairisa. Oida pada ngangmandana thajaraktrane nangse aidi. Thajadraga to ugaino. Tawur shemani. Yeningde ko. Yenningaroi haujikti nang. Yenninge. Yari jasilo. Makhoi anisu chatkre. Chanbina thoibida paudu tammi. Adubu thoibina yadre. Phana kuina thoibido wadu yaw haiba sungya yade. Yahen baso masa yawna hanjin haijeli. Phana kuina leiraba tungda thoibidu yari. Somdana kamdauri. Khwahen ba amadi phazabi makhoi ani luhongbagi matangda wari sanari. Khwahen bana. Phazabi. Nangsu mapung phare. Aisu yum panba yari. Aduna ibani luhongnaba tawrasi. Ha. Ibani luhongbagi wa. Yai. Ado. Nangbu nupi thiraga karina no. Nangna nupi thiraga ai pijarga thakdoi basibo. Nang aduk yam paisa pairishidi. Nangna paisa asok yamna pairaga karigi aina mukwaru ni haigene. Hoine kaisu kaide adubadi. Nangna butalasu aina butalasu chap mani. Paisa aduda dalaga loiri natrane. Mani. Adune aina pamisi. Ado nangbu kai khalige luhongbagi wadubo. Aigi badi yayi. Ado chenbagi wadi sukpan palakano ay ngamoy. Nangna luhongse hairisu yumda nangi namana patharo. Aduga luhongbagi wado ahal laman punna khanahalasi. Khwahen ba machinda muram solaga hairi. Aidi ngasi chelase haigena lai. Aduga ahal laman tharo uwani. Magi wado mayik sing natadraduna. Phazabi hanjina hanglai. Ha, kaino? Nangna muram solaga hairi badumo. Mayik sing na hayo. Ay tadre. Kashunate. Ahaldo tharage. Adugi oire. Adum jamna haibi yabasibu. Adum tharo o. Kashu kaide. Sikang haibi bu kaigino. Nangna amuk muram solaga lairi dubo. Nangse. Shakti laimandana kiba mayawi. Is. Kibiruna. Ay koidi niyombu kaidradine. Kaimta tawbiba janati. Landa lala adi lai oire shune. Hekta thingaina gina lairabane aidi. Hoi. Aina ngamdrasu nangna thingnaba ngamadi chap manaba natro. Ado hayingwai ibani yum paladi imungi thabin khang haiba malakani. Aina thabak tanbagi wade nate. Aina sial sutan thabak su taw haiba dudi aisu waba matang yawrakani. Aduna adum kanda khara mating pangbada. Nupa nupi khaigamsi. Aidi hana na haibiriba asini. Natradine aisu isau khara dum langani. Hoi, aduna aina pamisisu. Mating pangbu kaidawi haigene. Nongmagi chang ai hak thongba. Adubu kaisu kaidise. Adu neba. Aise wase dong ngangpani. Asina su hena pai. Pukta wa thamlaga isai thanda wabada aidi dali. Pukta wa thamba haishidi mabuk phattaba mina thamda wani. Hoise adudi ahaldo tharage. Asumna khwaihen bagi ahalaman thaduna phazabi makhoi ani luhongnaba haina singnari. Asumna matam ikoidana makhoi ani luhongli. Luhongba nauringai matam kharadi phazabina imungi thabak loina tawrami. Adubo yumgi makup mata konaraktaba sel thongi phibam sokchilakpadagi hanagi adumna mapal thoklaga sel tanba hauri. Khwahen bagi mathakta leiba mayamba anigi matai male. Aduna phazabina thabak chathoklasu thabak tawbada khwahen ba kaya yaude. Aduna wabasu kaya khangde. Khwahen bagi manang nupa atomba asidi nupi thidri pakhangni. Matamna asum haukibana khwahen ba luhongba chahi phare. Asum kushilakliba makai phazabi machin yangba sum hengalai. Mana asum hotnaraga imung ado ayamba saruk puba tawna tawrakpa aduda. Mana amuk wanganglakpada miyoi pumnamak magi makhada loina leibagi mawongda ngangi. Atay su hotnadaba natte. Adubo sel thokpa ashidi
ꯐꯖꯕꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯋꯥꯏꯍꯦꯟꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯨ ꯂꯨꯍꯣꯡꯂꯤ ꯊꯣꯏꯕꯤꯁꯨ ꯌꯥꯏꯍꯦꯟꯕꯗ ꯑꯗꯨꯝ ꯂꯨꯍꯣꯡꯂꯤ ꯆꯟꯕꯤꯒ ꯁꯂꯥꯏꯔꯦꯟꯒꯗꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯞꯄꯤ ꯐꯖꯕꯤꯁꯤ ꯃꯧ ꯑꯅꯤꯒ ꯇꯣꯏꯅ ꯈꯠꯅꯔꯛꯄ ꯍꯧꯔꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯐꯖꯕꯤꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯦꯟꯃꯟꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯈꯥ ꯇꯥꯕꯅ ꯑꯁꯨꯝꯅ ꯉꯥꯡꯉꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯁꯧꯒꯠꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯅꯔꯕꯅꯤꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯍꯥꯏꯅꯔꯛꯏ ꯆꯥꯛꯈꯨꯝꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯈꯥꯏꯗꯣꯛꯅꯈ꯭ꯔꯦ ꯃꯧ ꯑꯍꯨꯝ ꯑꯗꯨꯃꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯥꯛꯈꯨꯝ ꯁꯦꯝꯗꯨꯅ ꯌꯥꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯐꯖꯕꯤꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯂꯤꯡꯕꯅꯤꯅ ꯃꯌꯨꯝꯂꯣꯝꯗꯒꯤ ꯁꯦꯜ ꯄꯤꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯗꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩ ꯁꯂꯥꯏꯔꯦꯟꯒ ꯈ꯭ꯋꯥꯏꯍꯦꯟꯕꯒꯗꯣ ꯌꯥꯏꯍꯦꯟꯕꯒꯤ ꯌꯨꯝꯗ ꯄꯨꯂꯞ ꯂꯥꯛꯄꯅꯤ ꯂꯝꯕꯤꯗ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯈ꯭ꯋꯥꯏꯍꯦꯟꯕꯅ ꯏꯙꯧ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯕꯗꯣ ꯉꯟꯅ ꯂꯥꯛꯎꯀꯣ ꯅꯪꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯆꯪꯖꯔꯝꯈꯤꯔꯣꯏ ꯑꯗꯨꯃꯥꯏꯅ ꯆꯥꯎꯕ ꯌꯨꯝꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ ꯑꯩꯈꯣই ꯌꯨꯝꯅ ꯏꯆꯥꯎ ꯆꯥꯎꯔꯝꯒꯅꯤ ꯐꯖꯕꯤꯒꯤ ꯃꯌꯨꯝꯅ ꯁꯥꯔꯤꯅꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯏꯃꯥꯅ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥ ꯍꯦꯛ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯁꯦꯜ ꯄꯨꯔꯛꯑꯒ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯑꯩꯅ ꯁꯦꯜ ꯃꯅꯥ ꯑꯃꯠꯇ ꯄꯨꯊꯣꯛꯀꯦ ꯌꯥꯄꯣ ꯅꯠꯇꯦ ꯑꯁ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯗꯤ ꯌꯨꯝ ꯁꯥꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒ ꯏꯆꯤꯟꯈꯩ ꯂꯩꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯐꯖꯕꯤꯅ ꯍꯦꯛꯇ ꯁꯥꯈꯤꯕ ꯋꯥꯅꯤꯗ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯦꯜ ꯊꯣꯛꯄ ꯅꯨꯄꯤ ꯂꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯍꯧꯖꯤꯛꯁꯨ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤ ꯅꯣꯏꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦꯅꯦ ꯉꯁꯥꯏ ꯃꯈꯩ ꯁꯂꯥꯏꯔꯦꯟ ꯃꯥꯒꯤ ꯋꯥꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯃꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯂꯛꯂꯕꯅꯤꯅ ꯃꯥꯁꯨ ꯈꯨꯝꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯈꯔ ꯁꯝꯅ ꯈꯨꯝꯃꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤꯗ ꯑꯣ ꯁꯦꯜ ꯊꯨꯝꯒꯤꯗꯤ ꯀꯩꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦꯀꯣ ꯂꯩꯔꯁꯨ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯔꯒ ꯂꯣꯏꯔꯦꯅꯦ ꯅꯠꯇ꯭ꯔꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯍꯦꯟꯕꯒꯤ ꯌꯨꯝ ꯌꯧꯔꯤ ꯁꯨꯃꯥꯡꯗ ꯙꯨꯞ ꯊꯥꯟꯕꯒꯤ ꯀꯣꯜꯂꯤꯛ ꯂꯩꯔꯝꯕ ꯑꯗꯨ ꯈ꯭ꯋꯥꯏꯍꯦꯟꯕ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯕ ꯃꯤ ꯇꯥꯅꯕ ꯌꯥꯏꯍꯦꯟꯕꯕꯨ ꯀꯧꯏ ꯌꯥꯏꯍꯦꯟꯕ ꯁꯂꯥꯏꯅ ꯑꯃꯨꯛ ꯀꯧꯏ ꯌꯥꯏꯍꯦꯟꯕ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯈꯨꯝꯂꯛꯏ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯑꯗꯣ ꯆꯟꯗꯣꯟ ꯃꯆꯨꯒꯤ ꯐꯤꯗꯨꯅ ꯃꯀꯣꯛ ꯈꯔ ꯀꯨꯞꯂꯒ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯧꯔꯛꯏ ꯍꯩꯃꯥ ꯌꯥꯝ ꯊꯥꯖꯗꯦꯌꯦ ꯗꯥ ꯁꯂꯥꯏ ꯗꯥ ꯈ꯭ꯋꯥꯏꯍꯦꯟꯕ ꯀꯥꯈꯠꯂꯛꯑꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯧꯏ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ ꯗꯥꯗ ꯈꯣꯏꯁꯤꯗ ꯐꯝꯕꯤꯔꯝꯃꯣ ꯃꯅꯤꯡꯗ ꯂꯩꯍꯧꯕꯅꯤ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯏꯕꯤꯅ ꯊꯥꯔꯝꯂꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯂꯒ ꯂꯩ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯅꯤꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯦ ꯈ꯭ꯋꯥꯏꯍꯦꯟꯕꯁꯨ ꯋꯥ ꯉꯥꯡꯗꯦ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯌꯥꯏꯍꯦꯟꯕ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯕ ꯎꯕꯗ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯊꯥꯖꯗꯦꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯀꯩ ꯂꯩꯔꯒꯦꯕ ꯄꯨꯂꯞ ꯍꯧꯅꯔꯒ ꯂꯥꯛꯏꯁꯦ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯑꯩꯁꯨ ꯁꯣꯝꯗ ꯊꯕꯛꯅ ꯌꯥꯗꯗꯅ ꯐꯅ ꯀꯨꯏꯔꯦ ꯃꯄꯥꯟ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯀꯩ ꯂꯩꯔꯒꯦ ꯈ꯭ꯋꯥꯏꯍꯦꯟꯕꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯌꯨꯝ ꯑꯃ ꯁꯥꯕꯗꯣ ꯑꯗꯨ ꯁꯪꯒꯥꯗꯧꯔꯤ ꯑꯗꯨꯅ ꯅꯪꯗꯣ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯕꯥꯔꯇꯣꯟꯕꯨꯗꯤ ꯑꯉꯥꯡꯈꯩꯅ ꯊꯤꯜꯂꯛꯑꯝꯃꯅꯤ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯑꯗꯨꯕꯨ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯥꯛꯇꯧ ꯂꯩꯔꯕꯗꯨꯕꯣ ꯊꯕꯛꯈꯔ ꯆꯤꯟꯕꯗꯨꯗ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯤꯅꯤꯅꯦꯍꯦ ꯏꯁ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯒꯦ ꯉꯥꯏꯈꯣꯍꯦ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯈꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯅꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯍꯦꯟꯕꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯃꯝ ꯍꯥꯟꯅ ꯄꯥꯏꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯊꯛꯏ ꯆꯥꯗꯨ ꯊꯛꯂꯒ ꯁꯂꯥꯏꯔꯦꯟ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯂꯝꯗꯕ ꯑꯗꯨ ꯉꯥꯡꯂꯛꯏ ꯏꯆꯟ ꯊꯣꯏꯕꯤꯒꯤ ꯆꯥꯁꯤꯗꯤ ꯏꯐꯛ ꯐꯛꯆꯤꯜꯂꯝꯕ ꯆꯤꯟꯂꯩꯒꯁꯦ ꯃꯁꯥ ꯂꯣꯏꯅ ꯈꯤꯡꯍꯜꯂꯤ ꯁꯤꯒꯤ ꯆꯥꯁꯤꯅꯤꯅꯦ ꯑꯩꯅ ꯊꯛꯇꯕ ꯀꯨꯏꯔꯛꯏꯁꯦ ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯑꯌꯨꯛ ꯈꯨꯗꯤꯡ ꯅꯣꯏꯗ ꯑꯣꯏꯅ ꯆꯦꯜꯂꯛꯑꯅꯤ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯅ ꯂꯥꯛꯇꯕꯩ ꯋꯥꯅꯤ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅ ꯀꯃꯥꯏ ꯇꯧꯔꯤꯕ ꯈ꯭ꯋꯥꯏꯍꯦꯟꯕꯗꯤ ꯌꯨꯝ ꯐꯥꯎꯕ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯁꯂꯥꯏꯔꯦꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯀꯩꯗꯧꯒꯦ ꯅꯣꯏ ꯑꯅꯤꯅ ꯉꯟꯇꯥꯅ ꯅꯌꯨꯝ ꯄꯥꯟꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕ ꯊꯦꯡꯕ ꯇꯥꯍꯜꯂꯛꯀꯅꯣ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯆꯥꯅꯅꯤ ꯍꯣꯡꯗꯣꯏꯁꯦ ꯌꯥꯏꯍꯦꯟꯕꯅ ꯑꯩꯅ ꯇꯥꯕ ꯄꯥꯎꯗꯨꯗꯤ ꯆꯟꯕꯤꯅ ꯌꯥꯗ꯭ꯔꯤ ꯈꯔ ꯃꯔꯩ ꯇꯧꯋꯦ ꯍꯥꯏꯒꯨꯝ ꯇꯥꯏꯗ ꯃꯔꯩ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯋꯥꯅꯤ ꯑꯩ ꯍꯥꯏꯒꯦ ꯇꯧ ꯃꯥꯁꯦ ꯑꯇꯣꯞꯄꯗ ꯀꯩꯁꯨ ꯆꯠꯂꯔꯣꯏ
ꯑꯗꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯅꯪꯅ ꯑꯩ ꯂꯧꯕ ꯂꯥꯛꯑꯁꯨ ꯏꯁꯥ ꯉꯥꯛꯇ ꯈꯛ ꯂꯥꯛꯄ ꯌꯥꯔꯣꯏ ꯄꯣꯠ ꯆꯩ ꯑꯗꯣꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯃꯃꯥ ꯃꯄꯥꯗ ꯑꯃꯠꯇ ꯍꯥꯏꯅꯤꯡꯗꯦ ꯑꯌꯥꯝꯕ ꯁꯔꯨꯛꯇꯣ ꯃꯥꯅ ꯂꯣꯏꯅ ꯇꯧꯒꯦ ꯁꯤꯅꯤ ꯑꯗꯨꯗ ꯑꯩꯅꯁꯨ ꯈꯔ ꯍꯥꯞꯀꯦꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦꯕꯨ ꯃꯥꯅ ꯄꯨꯔꯛꯇꯧꯕꯗꯣ ꯑꯗꯨꯝ ꯄꯨꯔꯛꯑꯒꯦ ꯃꯥꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯍꯜꯂꯣꯏ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯆꯨꯝꯃꯤ ꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯨ ꯅꯨꯄꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯄꯥꯅꯤ ꯑꯗꯣ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯤꯡꯁꯤꯕꯨ ꯂꯥꯛꯅꯕ ꯉꯝꯒꯗ꯭ꯔꯥꯌꯦ ꯑꯩꯉꯣꯟꯗ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛ ꯂꯣꯏꯅ ꯌꯧꯔꯨꯔꯕ ꯍꯥꯏꯁꯦ ꯌꯧꯔꯨꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯃꯨꯛ ꯂꯣꯠꯂꯨꯗꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯂꯣꯏꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯔꯕꯅꯤ ꯐꯔꯦꯅꯦ ꯑꯗꯨꯅ ꯌꯥꯏꯍꯦꯟꯕꯅ ꯈꯨꯝꯂꯛꯄꯅꯤ ꯃꯈꯣꯏ ꯑꯇꯩꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯔꯒ ꯀꯥꯏꯅꯔꯤ ꯈ꯭ꯋꯥꯏꯍꯦꯟꯕ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯇꯧꯐꯝꯗꯤ ꯈꯪꯗ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯃꯊꯟꯇ ꯂꯩ ꯉꯁꯥꯏ ꯊꯣꯏꯕꯤꯅ ꯗꯨꯛ ꯊꯥꯍꯧꯋꯤ ꯐꯖꯕꯤꯅ ꯗꯨꯛ ꯊꯥꯗꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯐꯖꯕꯤꯅ ꯂꯣꯟꯕ ꯆꯥꯗꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯊꯛꯂꯛꯇꯕ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯥꯅ ꯂꯣꯟꯕ ꯅꯠꯇ꯭ꯔꯒ ꯃꯇꯩꯃ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯑꯗꯨꯝ ꯂꯣꯟꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯈ꯭ꯋꯥꯏꯍꯦꯟꯕꯒꯤ ꯌꯨꯝ ꯁꯪꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯈꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯧꯔꯤ ꯈ꯭ꯋꯥꯏꯍꯦꯟꯕ ꯃꯔꯤꯟ ꯆꯠꯄ ꯑꯁꯤ ꯐꯖꯕꯤꯅ ꯊꯕꯛ ꯆꯠꯂꯕꯅꯤꯅ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯍꯣꯠꯅꯔꯤ ꯐꯖꯕꯤꯅ ꯃꯁꯥꯅ ꯊꯕꯛ ꯈꯔ ꯋꯥꯔꯗꯤ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯏ ꯑꯗꯨꯅ ꯈ꯭ꯋꯥꯏꯍꯦꯟꯕ ꯃꯥꯅ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯥꯏ ꯄꯥꯝꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤna ꯑꯗꯨꯃꯛ ꯌꯥꯅꯕ ꯆꯠꯄ ꯍꯥꯏꯕ ꯑꯗꯨꯅꯤ ꯉꯁꯤꯁꯨ ꯐꯖꯕꯤꯗꯣ ꯊꯕꯛ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯐꯖꯕꯤ ꯌꯦꯟꯁꯥꯡ ꯑꯗꯨ ꯑꯃꯨꯛꯈꯛ ꯍꯨꯞꯄꯗ ꯊꯨꯝꯗꯨ ꯈꯤꯇꯪ ꯀꯜꯂꯤ ꯐꯖꯕꯤ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯁꯨꯒꯠꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯌꯦꯟꯁꯥꯡꯗ ꯊꯨꯝ ꯑꯁꯨꯛ ꯌꯥꯝ ꯊꯥꯛꯏꯁꯦ ꯀꯃꯥꯏꯅ ꯊꯣꯡꯕ ꯌꯦꯟꯁꯥꯡꯅꯣ ꯁꯤꯕꯣ ꯈ꯭ꯋꯥꯏꯍꯦꯟꯕ ꯈꯪꯉꯤ ꯌꯦꯟꯁꯥꯡꯗ ꯊꯨꯝ ꯈꯔ ꯌꯥꯛꯏ ꯀꯩꯝꯇ ꯍꯥꯏꯗꯦ ꯈꯪꯍꯧꯗꯦ ꯐꯖꯕꯤ ꯆꯥꯛꯇꯨꯗ ꯃꯅꯥꯛꯇꯒꯤ ꯏꯁꯤꯡ ꯂꯩꯔꯤꯕ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯔꯒ ꯃꯈꯨꯠꯇꯨ ꯍꯦꯛꯇ ꯍꯥꯝꯖꯤꯜꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈ꯭ꯋꯥꯏꯍꯦꯟꯕ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯛ ꯆꯥꯔꯤꯁꯤ ꯅꯪꯒꯤ ꯅꯨꯄꯥꯒꯅꯦ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯈꯔ ꯈꯟꯕꯒꯤꯗꯧꯒꯦ ꯐꯖꯕꯤ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗꯤ ꯑꯩꯁꯦ ꯅꯪꯅ ꯁꯨꯛꯎ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯎꯁꯤꯠꯇꯕ ꯅꯠꯇꯦ ꯃꯤꯅ ꯊꯕꯛꯇꯣ ꯋꯥꯅ ꯁꯨꯔꯨꯔꯦ ꯈꯪꯉꯤ ꯌꯥꯔꯗꯤ ꯈꯔ ꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯇꯧꯔꯝꯃꯨ ꯊꯨꯝ ꯌꯥꯛꯈꯩ ꯆꯥꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯋꯥꯕꯗꯣ ꯈꯪꯉꯤꯔꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯍꯥꯎꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤꯅꯤ ꯑꯩꯁꯨꯅꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯂꯛꯏꯁꯦ ꯅꯍꯥꯟꯗ ꯊꯣꯡꯂꯛꯄꯗ ꯉꯥꯏꯔꯤ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯁꯤꯗ ꯑꯁꯣꯏ ꯁꯣꯏꯗ ꯍꯥꯏꯁꯤꯗꯤ ꯈꯔ ꯌꯦꯡꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯌꯦꯡꯗꯦ ꯍꯥꯏꯒꯦꯔꯣ ꯑꯩꯁꯨ ꯋꯥꯕ ꯃꯈꯩ ꯆꯠꯂꯣꯏꯅꯤ ꯍꯜꯂꯛꯄꯗꯗꯤ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎꯕ ꯆꯥꯔꯒ ꯄꯣꯊꯥꯅꯤꯡꯉꯤ ꯌꯥꯔꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯗꯣꯏ ꯑꯣꯏꯔꯗꯤ ꯅꯪ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯆꯠꯂꯅꯨ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ ꯀꯣ ꯁꯦꯜꯗꯣ ꯑꯩ ꯇꯥꯜꯂꯒꯦ ꯅꯪ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯗꯣ ꯑꯣꯏꯅ ꯇꯧꯔꯣ ꯅꯪꯒꯤ ꯆꯀ꯭ꯔꯤꯁꯦ ꯑꯩ ꯏꯟꯕ ꯉꯝꯗ꯭ꯔꯦ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯂꯒ ꯐꯪꯕ ꯁꯦꯜꯗꯨꯅ ꯀꯔꯤ ꯅꯨꯡꯉꯥꯏꯗꯣꯏꯕ ꯍꯤꯁ ꯍꯥꯏꯕ ꯌꯥꯏ ꯉꯥꯡꯕ ꯌꯥꯏ ꯍꯥꯏꯗꯅꯅꯦ ꯄꯪꯍꯥꯏꯗ ꯍꯥꯏꯅꯣ ꯑꯩꯁꯨ ꯊꯕꯛꯅꯤ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯅꯕ ꯈꯪꯂꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯕꯤꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯈ꯭ꯋꯥꯏꯍꯦꯟꯕ ꯃꯊꯥ ꯁꯥꯅ ꯁꯣꯜꯂꯤ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯀꯔꯤꯁꯨ ꯎꯁꯤꯠꯇ꯭ꯔꯕꯒꯤ ꯐꯤꯕꯝꯅꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯈ꯭ꯋꯥꯏꯍꯦꯟꯕ ꯐꯖꯕꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯤꯅ ꯄꯨꯛ ꯊꯥꯛꯂꯒ ꯂꯩꯕ ꯍꯥꯏꯁꯤ ꯑꯗꯨꯛ ꯌꯥꯝꯅ ꯇꯣꯟꯕꯣꯏꯔꯦ ꯈꯜꯂꯤ ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯊꯕꯛꯇꯤ ꯃꯩ ꯍꯧꯔꯤ ꯈ꯭ꯋꯥꯏꯍꯦꯟꯕ ꯑꯉꯥꯡꯁꯨ ꯁꯦꯟꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯇꯧ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯛꯑꯦ ꯀꯅꯥꯅꯕꯨ ꯉꯝꯖꯕ ꯄꯣꯠꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯕꯁꯦ ꯅꯣꯡꯃꯇꯁꯨ ꯐꯩ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯎꯗꯕ ꯑꯗꯨꯒ ꯃꯤꯅ ꯈꯤꯇꯪ ꯁꯣꯏꯔꯀꯥꯟꯗꯅ ꯀꯔꯤꯝꯇ ꯇꯧꯗꯕ ꯐꯝꯂꯒ ꯂꯩꯕꯁꯦ ꯃꯉꯥꯏ ꯋꯥꯉꯥꯡ ꯁꯉꯥꯡꯗꯦ ꯌꯥꯝꯅ ꯍꯦꯜꯂꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯐꯅ ꯌꯥꯝꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯀꯔꯤꯅꯣ ꯅꯪ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯝꯒꯅꯤ ꯀꯩ ꯉꯥꯡꯅꯤ ꯀꯩ ꯇꯧꯅꯤ ꯈꯤꯇ ꯑꯣꯏꯔꯁꯨ ꯈꯪꯕ ꯌꯥꯏ ꯑꯉꯥꯡꯁꯦ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯣꯟꯒꯦ ꯌꯦꯡꯉꯨ ꯃꯃꯥ ꯃꯁꯛ ꯐꯥꯎꯕ ꯀꯥꯎꯈꯤꯕ ꯇꯥꯔꯦ ꯑꯉꯥꯡꯁꯦ ꯑꯁ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯑꯩꯅ ꯆꯠꯂꯤꯗꯣ ꯆꯠꯅꯤꯡꯗꯅ ꯆꯠꯂꯤꯔꯣ
ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄꯅꯤ ꯀꯩꯅꯣ ꯑꯩꯁꯨꯅꯦ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯄꯨꯔꯒ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯣꯏꯅꯒꯤꯅꯦ ꯃꯁꯤꯗ ꯋꯥ ꯑꯍꯦꯟꯕ ꯍꯥꯏꯅꯒꯨꯝꯁꯤ ꯑꯩꯅꯦ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗ ꯄꯥꯏꯁꯤꯜꯂꯛꯀꯦ ꯇꯧꯋꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯩꯕꯨ ꯑꯉꯥꯡ ꯑꯁꯤꯒ ꯊꯝꯕꯤꯔꯦ ꯁꯂꯥꯏꯔꯦꯟꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯀꯔꯤꯝꯇ ꯆꯠꯄ ꯁꯪꯗ꯭ꯔꯦ ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯅꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯃꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯉꯥꯡꯂꯤꯗꯣ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯜꯂꯕ ꯀꯥꯟꯗꯗꯤ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯇꯧꯔꯤꯒꯦ ꯃꯋꯥ ꯂꯧꯗꯦ ꯄꯣꯠꯌꯦꯡ ꯈꯔ ꯆꯥꯎꯅ ꯄꯥꯡꯂꯒ ꯂꯣꯏꯔꯦ ꯊꯕꯛ ꯆꯤꯟꯕꯕꯨ ꯀꯩ ꯀꯥꯏꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯈ꯭ꯋꯥꯏꯍꯦꯟꯕ ꯀꯩꯁꯨ ꯍꯥꯏꯕꯒ ꯅꯪꯕ ꯖꯥꯠ ꯅꯠꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯁꯂꯥꯏꯔꯦꯟ ꯊꯕꯛ ꯃꯔꯛꯇꯨꯗ ꯈ꯭ꯋꯥꯏꯍꯦꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯌꯥꯏꯍꯦꯟꯕꯁꯨ ꯌꯥꯎꯏ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯔꯤ ꯁꯂꯥꯏꯔꯦꯟꯅ ꯐꯔꯦ ꯅꯪꯅ ꯆꯨꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯉꯥꯡꯁꯨ ꯁꯦꯟꯅꯗ ꯌꯥꯄꯣꯟꯇꯦ ꯑꯉꯥꯡꯁꯨ ꯃꯈꯨꯠ ꯌꯥꯎꯕ ꯃꯇꯝꯅꯤ ꯐꯖꯅꯗꯤ ꯋꯥꯔꯝꯅꯤ ꯑꯗꯣ ꯅꯪ ꯁꯤ ꯂꯥꯡꯕ ꯂꯥꯛꯇ꯭ꯔꯁꯨ ꯂꯨꯍꯣꯡꯕꯗꯨꯗꯤ ꯂꯥꯛꯑꯣ ꯑꯣ ꯑꯩ ꯃꯑꯣꯡ ꯌꯦꯡꯂꯛꯀꯦ ꯁꯂꯥꯏꯔꯦꯟ ꯃꯁꯛꯇꯣ ꯅꯨꯡꯁꯤꯔꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯐꯔꯦ ꯌꯦꯡꯂꯒ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯏꯇꯥꯎ ꯁꯥꯎꯗꯦꯗ ꯐꯖꯕꯤꯅ ꯊꯕꯛ ꯆꯠꯂꯤ ꯑꯗꯨꯅ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯅ ꯍꯣꯠꯅꯕꯗ ꯐꯅꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯁꯥꯎꯗꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ ꯁꯂꯥꯏꯔꯦꯟ ꯅꯨꯡꯁꯤꯗꯅ ꯁꯣꯜꯂꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯇꯥꯅꯤꯅ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯤꯕꯗꯤ ꯇꯥꯗꯦꯗꯣ ꯍꯣꯏꯁꯤ ꯐꯔꯦ ꯆꯠꯁꯤꯔꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯈ꯭ꯋꯥꯏꯍꯦꯟꯕ ꯂꯨꯍꯣꯡꯕ ꯑꯗꯨꯗꯤ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯌꯨꯛꯇꯒꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯇꯩ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯑꯉꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯁꯦꯟꯅꯔꯒ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯂꯩ ꯃꯥꯒ ꯑꯉꯥꯡ ꯑꯗꯨꯒ ꯁꯨꯝꯂꯒ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯩꯔꯤꯉꯩ ꯂꯝꯕꯤꯗ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯅ ꯌꯥꯏꯍꯦꯟꯕ ꯊꯣꯛꯂꯛꯏ ꯈ꯭ꯋꯥꯏꯍꯦꯟꯕ ꯀꯧꯗꯦ ꯃꯥꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯅ ꯈꯤꯇꯪ ꯂꯥꯞꯅ ꯂꯩꯍꯧꯏ ꯊꯤꯟꯇꯣꯔꯛꯄꯅꯤ ꯌꯥꯏꯍꯦꯟꯕ ꯆꯠꯈ꯭ꯔꯦ ꯈ꯭ꯋꯥꯏꯍꯦꯟꯕ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯧꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯈ꯭ꯋꯥꯏꯍꯦꯟꯕ ꯁꯂꯥꯏꯔꯦꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯍꯥꯏꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯇꯧꯅꯨꯗ ꯃꯇꯥꯎ ꯅꯪꯕꯣ ꯅꯨꯄꯤꯅ ꯊꯥꯛꯂꯒ ꯆꯥꯕ ꯍꯥꯏꯁꯦ ꯅꯨꯄꯤꯗꯨꯅ ꯏꯊꯛ ꯀꯥꯔꯛꯄ ꯌꯥꯔꯤ ꯄꯣꯠꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯐꯖꯕꯤ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯃꯆꯤꯟ ꯌꯥꯎꯏ ꯈꯔ ꯑꯗꯨꯝ ꯁꯧꯒꯟꯕ ꯃꯥꯜꯂꯦ ꯅꯪꯒꯤ ꯋꯥ ꯇꯥꯕ ꯀꯥꯏ ꯈꯨꯖꯥꯏꯅ ꯊꯣꯝꯂꯒ ꯐꯨꯕꯤꯔꯒ ꯊꯝꯗꯅꯕ ꯀꯣꯞꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦꯅ ꯅꯨꯄꯤ ꯍꯥꯏꯁꯦ ꯉꯁꯤꯒꯤ ꯁꯛꯂꯣꯟꯒ ꯍꯌꯦꯡꯒꯤ ꯁꯛꯂꯣꯟꯒ ꯃꯥꯟꯅꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛ ꯈꯛꯇ ꯃꯤꯠꯃꯥꯡꯗ ꯄꯔꯦꯡ ꯎꯔꯛꯏ ꯈ꯭ꯋꯥꯏꯍꯦꯟꯕꯗꯣ ꯊꯣꯏꯕꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯁꯂꯥꯏꯔꯦꯟꯅ ꯐꯖꯕꯤꯗꯒꯤꯗꯤ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯊꯤꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯤ ꯑꯣ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝ ꯑꯁꯤꯒ ꯀꯌꯥꯗ ꯈꯦꯠꯅꯔꯕ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯈꯜꯂꯨꯔꯒ ꯅꯨꯡꯁꯤꯕꯅ ꯁꯦꯝꯗꯣꯛꯑꯦꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯁꯤꯕꯨ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯏꯔꯥꯅꯤ ꯀꯥꯏꯅ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯦ ꯃꯄꯨꯏꯕꯨꯡꯉꯣ ꯅꯪꯅ ꯅꯅꯥꯏꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯌꯦꯜꯂꯒ ꯊꯝꯕꯤꯔꯝꯕꯅꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯀꯟꯅ ꯀꯞꯈꯠꯂꯛꯏ ꯈ꯭ꯋꯥꯏꯍꯦꯟꯕ ꯑꯉꯥꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯨꯝꯂꯒ ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯣꯜꯂꯤ ꯑꯩꯗꯤ ꯇꯨꯝꯊꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯒ ꯑꯃꯨꯛ ꯀꯞꯂꯛꯏꯅ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯃꯥꯒꯤ ꯃꯆꯤꯡ ꯍꯥꯏꯐꯦꯠꯇꯤ ꯆꯪꯉꯛꯑꯦ ꯑꯣ ꯅꯣꯏ ꯅꯃꯥꯅ ꯆꯥꯁꯦ ꯅꯣꯏꯅ ꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯅꯤꯗ ꯑꯩꯗꯤ ꯍꯦ ꯁꯣꯔꯤꯕꯨꯡꯉꯣ ꯅꯅꯥꯏꯗꯤ ꯈꯣꯡ ꯈꯨꯠꯀ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯅꯤꯡꯕ ꯇꯟꯖꯥ ꯍꯥꯏꯗꯨ ꯌꯧꯔꯦꯅꯦ ꯍꯣ ꯇꯣ ꯇꯨꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ ꯁꯂꯥꯏꯔꯦꯟꯒꯤ ꯂꯨꯍꯣꯡꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯤ ꯄꯥꯝꯂꯨꯕ ꯈ꯭ꯋꯥꯏꯍꯦꯟꯕꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ